Hi mayam, welcome back Manipur Hacker Blog. Mayamna hangbirakpadu karigi channel maming olino na. Channel maming asi mayamdagi unique oiba aina khanjarakpa matamda Manipur Hacker Blog asi aina thamjakhibani. Hantaki channel asidadi nungai raba animation kaya lakcharagani. Masibu support tawbiyu. Aduga aina channel adu kakhibagi maram asi tangai fadaba kaya lakpadagi kakchakhibani. Channel aduda semjaramba content adudi motivation, education, amadi entertainment kaya semjaba channel amakhakni. Madugi video sing adu yengbiningba taragadi channel asidasu phangbigani. Aduga mayamna hangbirakpa adugi damakta video asi aina semjarakpani. Aduga aigi hanagi subscriber singsu haujiki subscriber singsu waro bidanaba haijari. Channel asibu nungsibiduna like, share, subscribe sungsoi soidana tawbiramo. ꯏꯇꯥꯎꯁꯤꯡ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯏꯅ ꯎꯃꯪ ꯆꯪꯗꯨꯅ ꯁꯤꯡ ꯆꯜꯂꯨꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯁꯤꯗꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯑꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯇꯨꯝꯃꯒ ꯂꯩꯅꯤ ꯆꯠꯀꯦꯁꯨ ꯅꯈꯣꯏ ꯆꯠꯂꯨꯆꯣ ꯑꯩꯗꯤ ꯇꯥꯕꯨ ꯇꯥꯗꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯁꯤꯡ ꯆꯜꯂꯨꯅꯤ ꯍꯥꯏꯕ ꯅꯪꯒꯤꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯆꯠꯂꯨꯁꯤ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨꯗꯤ ꯌꯥꯏ ꯄꯨꯛꯆꯥꯎꯕ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ ꯀꯃꯥꯏ ꯇꯧꯕ ꯃꯥꯗꯤ ꯌꯨꯝꯗ ꯇꯨꯝꯃ ꯆꯥꯔ ꯂꯩꯖꯕꯅꯤꯗꯣ ꯃꯁꯥꯁꯤꯁꯨ ꯗꯔꯝꯗ ꯐꯨꯔꯤꯠ ꯈꯪꯒꯥꯎ ꯁꯦꯠꯆꯟꯕ ꯃꯥꯜꯂꯤꯁꯤꯅꯤ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅꯕꯨ ꯃꯥꯟꯗ꯭ꯔꯣ ꯏꯇꯥꯎ ꯉꯁꯤꯒꯤꯗꯤ ꯌꯨꯝ ꯆꯠꯂꯁꯤ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯂꯁꯤꯀꯣ ꯍꯣꯏ ꯑꯩꯕꯨꯗꯤ ꯉꯟꯅꯤꯅꯦ ꯅꯣꯏꯅꯤꯅꯦ ꯍꯌꯦꯡ ꯆꯠꯇꯣꯏꯁꯦ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯉꯜꯂꯤꯉꯩ ꯌꯥꯔꯦ ꯀꯟꯍꯥꯏ ꯉꯁꯤꯗꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯄꯨꯛꯅ ꯁꯨꯝ ꯀꯪꯊꯣꯔꯛꯏꯕ ꯅꯪꯕꯨ ꯀꯩ ꯆꯥꯒꯦ ꯑꯃꯥꯡꯕꯁꯨ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯝꯃꯔꯣꯏ ꯅꯠꯇꯦ ꯀꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯆꯣ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ ꯍꯥꯏꯕꯩ ꯂꯥꯛꯄꯅꯤ ꯎꯃꯪ ꯌꯧꯔꯗꯤ ꯏꯇꯥꯎꯁꯤꯡ ꯄꯨꯟꯅ ꯂꯩꯁꯤꯀꯣ ꯄꯪꯆꯠꯇ ꯆꯠꯅꯈꯤꯅꯨ ꯅꯈꯣꯏ ꯏꯃꯥꯅꯕꯨ ꯁꯤꯡ ꯆꯠꯂꯨꯆꯣ ꯑꯆꯥꯄꯣꯠ ꯂꯩꯕꯤꯅꯤ ꯍꯥꯏꯕ ꯄꯨꯛꯆꯥꯎꯕ ꯅꯪꯁꯤ ꯄꯪꯕ ꯅꯠꯇꯦ ꯁꯤꯡꯕ ꯋꯥꯠꯄꯅꯤ ꯆꯤꯡꯗꯗꯤ ꯁꯥ ꯀꯩꯒ ꯌꯥꯝꯅ ꯂꯩ ꯊꯣꯛꯂꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯀꯟꯅ ꯆꯦꯟꯈꯤꯗꯕꯅꯤꯀꯣ ꯅꯪꯗꯤ ꯄꯨꯛꯆꯥꯎꯕꯅꯤꯅ ꯆꯦꯟꯕꯁꯨ ꯉꯝꯃꯣꯏ ꯀꯤꯖꯗ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯎꯃꯪ ꯑꯗꯨ ꯁꯥ ꯀꯩ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯁꯤ ꯄꯪꯆꯠꯇ ꯆꯠꯅꯈꯤꯅꯨ ꯏꯇꯥꯎ ꯄꯨꯛꯆꯥꯎꯕ ꯎꯃꯪꯁꯨ ꯌꯧꯗ꯭ꯔꯤ ꯀꯤꯕ ꯍꯧꯔꯕ ꯀꯤꯗꯦ ꯀꯩꯁꯨ ꯃꯥꯗꯤ ꯀꯤꯕ ꯑꯣꯏꯔꯝꯃꯣꯏ ꯃꯀ꯭ꯂꯥꯛꯇꯨ ꯆꯦꯡ ꯈꯩꯕꯗꯧꯅ ꯅꯤꯛꯄ ꯑꯣꯏꯔꯤꯅꯤ ꯅꯈꯣꯏꯗꯤ ꯁꯤꯡꯁꯤ ꯌꯣꯜꯂꯒ ꯀꯩꯗꯧꯅꯤ ꯑꯩꯗꯤ ꯁꯤꯡꯁꯦ ꯌꯣꯜꯂꯒ ꯑꯆꯥꯄꯣꯠ ꯂꯩꯗꯣꯏꯅꯤ ꯍꯤ ꯄꯨꯛꯆꯥꯎꯕ ꯅꯪꯒꯤ ꯀꯣꯛꯁꯤꯗꯤꯕꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯣꯛꯇꯒ ꯑꯣꯏꯔꯗꯤ ꯅꯪꯁꯦ ꯍꯞꯇꯥ ꯑꯃ ꯆꯥꯔꯁꯨ ꯂꯣꯏꯔꯔꯣꯏ ꯑꯩꯁꯤꯕꯨ ꯊꯤꯕꯣꯡ ꯌꯥꯝꯅ ꯂꯥꯎꯕꯒꯤ ꯇꯥꯏꯞꯇ ꯅꯠꯇꯦ ꯂꯥꯎꯕ ꯅꯠꯇꯦ ꯂꯩꯔꯤꯉꯩꯗꯤ ꯆꯥꯏ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯆꯦꯡ ꯕꯣꯔꯥ ꯇꯪꯈꯥꯏ ꯑꯃ ꯆꯥꯊꯣꯛꯑꯝꯃꯤꯅꯦ ꯑꯗꯨꯒ ꯊꯤꯕꯣꯡ ꯂꯥꯎꯗꯦ ꯀꯥꯏꯁꯨ ꯍꯥꯏꯔꯤꯌꯦ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯨꯛꯆꯥꯎꯕ ꯍꯥꯏꯅ ꯀꯧꯔꯤꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯁꯤꯡ ꯊꯤ ꯂꯥꯛꯏꯔꯥ ꯋꯥꯊꯤ ꯉꯥꯡꯅ ꯂꯥꯛꯏꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯏꯇꯥꯎ ꯆꯥꯎꯕ ꯑꯩꯈꯣꯏꯗꯤ ꯋꯥꯁꯨ ꯉꯥꯡꯒꯅꯤ ꯁꯤꯡꯁꯨ ꯊꯤꯒꯅꯤ ꯐꯥꯏꯁꯨ ꯐꯥꯏꯒꯅꯤ ꯇꯨꯝꯁꯨ ꯇꯨꯝꯒꯅꯤ ꯈꯣꯏꯖꯩ ꯅꯪꯒꯤ ꯇꯨꯡꯗ ꯁꯒꯣꯜ ꯑꯃ ꯂꯥꯛꯏ ꯆꯥꯎꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕ
ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯁꯦ ꯃꯇꯨꯡ ꯏꯟꯅꯧꯖꯦ꯫ ꯃꯤ ꯃꯅꯝ ꯅꯝꯃꯤꯗ꯫ ꯀꯪꯁꯥ, ꯃꯅꯝ ꯅꯝꯃꯤꯗ꯫ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯩꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯁꯤꯕꯨ? ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯊꯤꯕꯣꯡꯖꯥꯎ꯫ ꯑꯩꯈꯣꯏꯅ ꯆꯪꯉꯨꯔꯤꯁꯤꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯟꯅꯤꯗꯅ꯫ ꯀꯩ ꯍꯥꯏꯕ? ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯟꯅꯦ ꯍꯥꯏꯕ? ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯟꯁꯦ ꯆꯥꯛ ꯂꯩꯖꯥꯠꯂꯣ? ꯆꯥꯛ ꯂꯥꯝꯃꯦ꯫ ꯅꯈꯣꯏ ꯆꯥꯊꯣꯛꯑꯅꯤ꯫ ꯍꯩꯃꯥ ꯆꯦꯜꯂꯣ! ꯆꯦꯟꯐꯝꯁꯨ ꯂꯩꯇꯕꯗ ꯆꯦꯜꯂꯨ ꯆꯦꯜꯂꯨ꯫ ꯏꯆꯦ, ꯏꯆꯥꯅꯨꯄꯥ ꯆꯥꯎꯕꯗꯣ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯄꯨꯛꯆꯥꯎꯁꯨ ꯍꯜꯂꯛꯇꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯄꯨꯂꯞ ꯑꯝꯇ ꯊꯤꯃꯤꯟꯅꯁꯦ꯫ ꯏꯃꯥ!